ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯔꯤꯛꯊꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯨꯀꯥ ꯇꯨꯀꯤ ꯌꯥꯝꯅ ꯊꯤꯕꯤ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯗꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯝꯃꯤ ꯇꯨꯀꯥ ꯇꯨꯀꯤ ꯌꯥꯝꯅ ꯊꯤꯕ꯫ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯊꯤꯕꯗꯁꯨ ꯌꯥꯝꯅꯗꯤ ꯋꯥꯈꯤꯕꯅꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯃꯈꯩꯗꯨ ꯃꯃꯥꯒꯤ ꯂꯤꯆꯠ ꯈꯪꯂꯛꯄꯗ ꯇꯟꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯕꯤ ꯀꯧꯕꯤ ꯑꯗꯨꯃꯗꯤ ꯊꯥꯡꯉꯝꯕ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅ ꯃꯅꯦꯝ ꯑꯣꯏꯗꯧꯔꯤꯕꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯈꯪꯅ ꯈꯪꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯥꯅ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯃꯟꯕꯅ ꯃꯆꯥ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕ ꯊꯤꯟꯊꯕꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗ ꯈꯟꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯕꯨ ꯄꯥꯝꯗ꯭ꯔꯤꯅꯤ ꯍꯥꯏꯅ ꯃꯃꯧ ꯑꯗꯨꯅ ꯂꯝ ꯇꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯆꯨꯞ ꯂꯩꯊꯣꯛꯂꯒ "ꯃꯁꯛ ꯍꯥꯏꯔꯦ ꯐꯖꯕ ꯅꯠꯇꯦ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯦ, ꯖꯨꯠ ꯑꯃ ꯏꯆꯥ ꯆꯥꯖꯗꯦ, ꯑꯁꯤꯗꯕꯨ ꯀꯩꯗ ꯄꯥꯝꯗꯅꯅꯣ ꯈꯪꯗꯦꯕ, ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯍꯟꯗꯣꯏꯅꯤꯗꯣ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ, ꯂꯩꯕꯥꯛꯁꯤꯗ ꯑꯁꯨꯛ ꯐꯖꯕꯤ ꯍꯩ ꯁꯤꯡꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯈꯜꯂꯒ ꯂꯧꯒꯦ ꯍꯥꯏꯗ ꯁꯛꯅ ꯀꯣꯟ ꯃꯅꯤꯡ ꯍꯦꯛ ꯃꯥꯜꯂꯦ, ꯇꯧꯊꯣꯔꯛꯄꯗꯅ ꯏꯆꯨꯁꯨ ꯇꯥꯗꯕ, ꯑꯁ ꯑꯩꯗꯤꯕ ꯁꯨꯝ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯗꯨꯝ ꯂꯪꯈꯠꯂꯤꯗ" ꯍꯥꯏꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯜꯗꯨꯗ ꯍꯥꯏꯐꯦꯠ ꯀꯥꯎꯔꯝꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯕꯤ ꯃꯅꯦꯝꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕు ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯖꯕ ꯉꯝꯗꯕꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟꯗ ꯇꯞꯅ "ꯑꯩꯅ ꯇꯩꯔꯤꯕ ꯂꯝꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯁꯨ ꯇꯥꯗ꯭ꯔꯕ, ꯏꯃꯥꯅꯁꯨ ꯌꯥꯝ ꯁꯥꯎꯔꯝꯂꯤꯕꯁꯤꯕꯣ, ꯑꯩꯁꯨ ꯂꯝꯁꯦ ꯄꯥꯛꯅ ꯃꯣꯠꯇꯅꯕ ꯍꯥꯏꯗꯅ ꯅꯝꯗꯅ ꯍꯟꯅꯗꯤ ꯇꯩꯕꯅꯤꯀꯣ, ꯑꯁꯤꯐꯥꯎꯕ ꯏꯃꯥꯅ ꯄꯦꯟꯗ꯭ꯔꯕ" ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯇꯧ ꯑꯗꯨ ꯃꯥꯒꯤ ꯑꯁꯣꯏꯕꯅ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥꯗꯨ ꯁꯧ ꯁꯧ ꯂꯥꯎꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯣꯟꯊꯣꯡꯗ ꯍꯨꯏ ꯑꯃꯅ ꯍꯦꯛ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯝꯕꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯦ꯫ ꯃꯌꯨꯝꯗꯒꯤ ꯁꯥꯎꯅꯤꯡ ꯊꯣꯛꯂꯛꯄꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅꯕ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯏ ꯀꯥꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ "ꯀꯅꯥꯒꯤ ꯍꯨꯏꯅꯣꯅꯦ, ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯃꯁꯤꯅ ꯍꯦꯛ ꯊꯣꯝꯂꯒꯦꯗ" ꯍꯥꯏꯅ ꯅꯨꯡꯇꯨꯝ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯍꯨꯏꯗꯨꯗ ꯊꯣꯝꯕꯗ ꯃꯄꯥ ꯆꯥꯅ ꯍꯦꯛ ꯍꯨꯏꯗꯨꯒꯤ ꯃꯅꯪꯒꯜꯗ ꯙꯨꯞ ꯂꯥꯎꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯡ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯍꯨꯏ ꯑꯗꯨꯗꯤ ꯀꯟꯅ ꯃꯪꯒꯣꯜꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯨꯏꯗꯨꯅ ꯉꯥꯎꯔꯒ ꯆꯦꯟꯈꯤꯕꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯈꯔ ꯄꯦꯟꯕꯗꯧꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯀꯟꯊꯣꯛꯅ ꯃꯣꯃꯣ ꯅꯣꯛꯅ "ꯐꯔꯝꯃꯅꯤ, ꯃꯤꯒꯤ ꯀꯣꯟꯊꯣꯡꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯗꯤ ꯑꯗꯨꯅꯤ, ꯍꯨꯏꯁꯤꯗ ꯐꯨꯈꯤꯕꯁꯤꯅꯔ ꯀꯩꯅꯣ ꯏꯁꯥꯁꯦ ꯈꯔꯗꯤ ꯍꯦꯛ ꯄꯦꯟꯕꯗꯧꯅ ꯇꯧꯏꯗ" ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯍꯨꯏꯗꯨꯒꯤ ꯃꯄꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ ꯕꯤꯅꯥ ꯁꯈꯤ ꯑꯗꯨꯁꯨ ꯄꯥꯏꯔꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ "ꯏꯆꯦ, ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯦ ꯍꯥꯠꯇꯣꯒꯤ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯍꯨꯏꯁꯤꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯁꯥꯅ ꯉꯥꯗꯣ ꯂꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤꯅꯦ ꯈꯔꯁꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯇꯥꯃꯣ꯫ ꯃꯁꯤꯗꯩꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯝꯗꯥꯏꯗ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯊꯣꯝꯗꯠꯄ ꯇꯥꯕꯅꯤ꯫ ꯁꯥ ꯉꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯊꯥꯗꯣꯛꯂꯤꯅꯤ ꯑꯩꯈꯣꯏꯁꯨ, ꯏꯆꯦ ꯍꯣꯏꯗꯤ ꯑꯃꯠꯇ ꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ" ꯊꯥꯔꯤꯛꯊꯥꯅ "ꯍꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯗꯣꯡ, ꯑꯗꯨꯗꯤꯅꯦ ꯅꯣꯏꯒꯤ ꯍꯨꯏ ꯑꯉꯥꯎꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤꯌꯦ ꯏꯕꯦꯝꯃꯣ, ꯑꯝꯇ ꯐꯥꯖꯤꯜꯂꯨ, ꯎꯍꯟꯕꯤꯔꯛꯀꯅꯨ, ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯣꯏꯒꯤ ꯍꯧꯗꯣꯡꯗꯣ ꯍꯦꯛ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯈꯪꯅꯤꯕ, ꯑꯩꯅꯅꯦ ꯊꯥꯡꯁꯤꯅ ꯃꯉꯛꯇꯨꯗ ꯊꯥꯛ ꯍꯥꯏꯅ ꯁꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯌꯥꯟꯊꯕ꯫ ꯏꯁ ꯀꯌꯥꯗꯅꯣꯅꯦ ꯍꯧꯗꯣꯡ ꯍꯥꯠꯅꯤ ꯀꯥꯏꯅ, ꯑꯗꯨꯗꯤꯅꯦ ꯌꯦꯡꯅꯕ ꯇꯥꯔꯦ, सा nga ma henjilakpada lemna thanadabi yaredana yare yengnaba taredana haina bina sakhido phet haidoklaga satkhirame madu uraga tharik thasu masin haifet paithoklaga kari thoina tawja sarino khangdene hairaga matin haifet sitoklaga magi thokpa maning mamangi miwangang naba yaba migi yum thiduna satkirame somdana memtombi chaithaba loiraga sonapungda maira langba loiraga cha ising thonga tawgi tawi as
ꯏꯅꯦꯝꯕꯣꯛꯅꯤꯅ ꯇꯧꯔꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯊꯣꯡꯗꯦꯅ ꯑꯃꯨꯛ ꯉꯥꯡꯗꯧꯔꯤꯅꯦꯕ ꯑꯃꯨꯛ ꯊꯣꯡꯗꯕꯤ ꯉꯥꯏꯔꯁꯨ ꯊꯣꯡꯂꯝꯗꯦ ꯍꯥꯏꯅ ꯉꯥꯡꯗꯧꯔꯤꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯈ꯭ꯔꯦ ꯀꯥꯜꯂꯤ ꯐꯨ ꯀꯥꯟꯗ꯭ꯔꯦ ꯐꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯍꯥꯏꯅ ꯃꯦꯝꯇꯣꯝꯕꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯆꯥꯛ ꯃꯩꯗꯨ ꯊꯥꯒꯠꯂꯝꯃꯤ ꯃꯇꯥꯡꯗꯨ ꯆꯥꯅ ꯃꯅꯦꯝꯗꯣ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯐꯅꯤꯗ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯊꯥꯔꯤꯛ ꯊꯥ ꯃꯥꯗꯤ ꯑꯃꯨꯕꯤ ꯍꯣꯏꯗ ꯃꯃꯧ ꯑꯗꯨꯕు ꯍꯨꯟꯗꯨꯅ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤ ꯑꯃꯨꯕꯤ ꯏꯕꯦꯝꯃ ꯄꯥꯝꯗꯕ ꯏꯃꯧꯅꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯁꯤꯗꯤꯅꯦ ꯏꯕꯦꯝꯃ ꯑꯁ ꯌꯣꯠꯊ ꯐꯥꯎꯕ ꯋꯥꯏꯗꯍꯦ ꯋꯥꯏ ꯕꯦꯝꯃ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯃꯧ ꯑꯗꯨꯅ ꯅꯪꯕꯨ ꯌꯥꯅꯕꯅꯦꯗꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯗꯨꯗ ꯏꯕꯦꯝꯃ ꯃꯥꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯗꯤꯅꯦ ꯃꯥꯁꯤ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯁ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ ꯕꯦꯝꯃ ꯅꯪꯁꯨ ꯊꯃꯣꯏꯗꯣ ꯈꯔ ꯀꯟꯕ ꯍꯥꯏꯗꯨꯅꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯈꯜꯂꯝꯅꯤ ꯑꯗꯨꯕꯨꯅꯦ ꯄꯥꯝꯗꯕ ꯍꯥꯏꯁꯤ ꯄꯥꯝꯗꯕꯅꯤꯗꯣ ꯍꯟꯗꯛꯇ ꯈꯪꯉꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯌꯥꯏꯃ ꯃꯁꯤꯡꯈꯛ ꯈꯔ ꯍꯦꯟꯕꯤ ꯁꯞꯇ꯭ꯔꯁꯨ ꯈꯔ ꯀꯟꯕꯤ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯦꯛꯇ ꯃꯁꯥꯗ ꯆꯩꯔꯤꯅꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯍꯥꯄꯥꯄꯤ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯇꯧꯅꯨ ꯍꯥꯏꯅ ꯁꯨꯝ ꯇꯧꯏꯕ ꯃꯁꯦ ꯁꯞꯇ꯭ꯔꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯨꯕꯤꯌꯥ ꯅꯣꯏ ꯃꯧ ꯌꯥꯏꯃꯁꯤꯗꯤ ꯃꯁꯛꯅ ꯏꯪꯂꯤꯕ ꯁꯞꯇ꯭ꯔꯗꯤ ꯀꯜꯂꯤꯍꯦ ꯃꯁꯛꯀ ꯏꯆꯥꯟ ꯆꯥꯟꯅꯗꯕꯅꯤ ꯍꯥꯏꯅꯔꯤꯉꯩꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎ ꯈꯣꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯥꯔꯤꯛꯊꯥ ꯐꯝꯕ ꯉꯝꯗ ꯕꯦꯝꯃ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯉꯥꯏ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯊꯥꯔꯤꯛꯊꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯑꯁꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯥꯔꯤꯛꯊꯥ ꯇꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯦꯗꯅ ꯅꯨꯡꯁꯤꯗꯕꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯛ ꯐꯕꯗꯨꯕꯨ ꯁꯨꯝ ꯍꯨꯟꯗꯨꯅ ꯉꯥꯡꯉꯤ ꯁꯤꯔꯝꯗꯥꯏꯗꯗꯤ ꯃꯃꯧꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯁꯦꯕꯥ ꯇꯧꯕꯤꯔꯣꯏꯗꯤ ꯈꯪꯗꯦꯕ ꯑꯍꯜꯁꯤꯡꯁꯦ ꯆꯍꯤ ꯌꯥꯝꯅꯒ ꯁꯨꯝ ꯃꯀꯣꯛ ꯑꯃ ꯂꯣꯏꯅ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯅ ꯃꯅꯦꯝꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯩꯗꯨꯅ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤ ꯂꯩꯔꯝꯕꯗꯨ ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯇꯞꯅ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯂꯤꯂꯥꯁꯤ ꯅꯃꯣꯝꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯀꯩꯗꯧꯒꯦ ꯋꯥ ꯑꯃꯇ ꯁꯣꯏꯕꯁꯨ ꯌꯥꯗꯕꯁꯤꯗ ꯑꯩ ꯂꯩꯕ ꯌꯥꯝ ꯋꯥꯔꯦꯗ ꯃꯅꯦꯝꯅ ꯍꯥꯏꯔꯤꯗꯨ ꯑꯃꯨꯛ ꯃꯅꯥ ꯁꯤꯡꯕꯤ ꯃꯃꯧ ꯑꯍꯜ ꯑꯗꯨꯅ ꯇꯥꯔꯕ ꯃꯥꯜꯂꯦ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯅꯦꯝ ꯇꯥꯅꯕ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎꯊꯔꯛꯂꯝꯃꯤ ꯍꯣ ꯋꯥꯔꯗꯤ ꯀꯣꯛ ꯁꯤꯈꯤꯕ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯇ꯭ꯔꯁꯨ ꯁꯤꯅꯤꯡꯉꯦ ꯍꯥꯏꯗꯅ ꯁꯤꯕ ꯌꯥꯔꯗꯤ ꯅꯍꯥꯟꯅꯕꯨ ꯁꯤꯔꯅꯤ ꯁꯤꯕ ꯉꯝꯗꯕꯒꯤ ꯂꯦꯜꯂꯤꯕꯁꯤꯗ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥꯗꯣ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯃꯦꯝꯇꯣꯟꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯃꯩꯗꯨ ꯆꯥꯛꯇꯦ ꯍꯥꯏꯅ ꯀꯟꯅ ꯀꯥꯝꯈꯠꯂꯒ ꯂꯩꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯅꯦꯝꯅ ꯀꯧꯔꯤꯗꯨ ꯇꯥꯔꯝꯗꯦ ꯃꯄꯥꯜꯗꯗꯤ ꯃꯥꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕꯗꯨꯗ ꯈꯣꯏꯗꯧꯗꯨ ꯂꯪꯈꯠꯂꯛꯂꯕꯅꯤ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯀꯟꯅ ꯌꯥꯛꯅ ꯍꯩ ꯃꯧ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯅꯦ ꯃꯁꯤꯕꯨ ꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯃꯁꯦ ꯃꯦꯝꯇꯣꯝꯕꯤ ꯃꯅꯦꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯥꯔꯗꯨꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯏꯃꯥ ꯇꯥꯔꯗꯤ ꯀꯩꯗꯧꯔꯤꯒꯦ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯃꯅꯥꯁꯦ ꯑꯁꯨꯛ ꯀꯟꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯅꯥꯁꯦ ꯅꯥꯗꯤꯡ ꯇꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯞꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯧ ꯏꯕꯦꯝꯃꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯏꯕꯦꯝꯃ ꯅꯪꯁꯤ ꯅꯥꯈꯣꯜꯅ ꯃꯦꯡꯂꯤꯕ ꯍꯨꯠ ꯂꯩꯊꯣꯛꯈ꯭ꯔꯒꯅ ꯊꯣꯛꯑꯕ ꯍꯦꯛꯇ ꯇꯧꯏ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯩꯗꯧꯔꯒ ꯂꯩꯕ ꯅꯪꯗꯤ ꯅꯠꯇꯦ ꯅꯀꯣꯛ ꯑꯐꯥꯕꯗꯨ ꯍꯣꯠꯂꯒ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯁꯤꯡꯗꯨ ꯆꯥꯛꯇ ꯇꯧꯕꯅꯤ ꯊꯥꯔꯤꯛꯊꯥ ꯃꯃꯧꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯕꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟ ꯁꯤꯗꯦꯕꯀꯣ ꯄꯥꯎꯈꯨꯝꯁꯤ ꯁꯨꯛꯋꯥꯠ ꯋꯥꯠꯇꯦ ꯊꯥꯔꯗꯤ ꯁꯣꯏꯗꯅꯕ ꯍꯧꯔꯅꯤ ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡꯗꯤ ꯊꯣꯡꯉꯤ ꯏꯃꯥꯅ ꯉꯔꯥꯡ ꯈꯥꯃꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯈꯥꯃꯦꯟ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ ꯀꯔꯤ ꯉꯔꯥꯡ ꯆꯥꯅꯤꯡꯕꯗꯨꯕꯨ ꯉꯁꯤ ꯊꯣꯡꯉꯤꯕ ꯅꯪ ꯅꯁꯝꯗ ꯀꯣꯛꯅ ꯈꯣꯏꯗꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯃꯦꯝꯇꯣꯝꯕꯤ ꯃꯅꯦꯝꯅ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯏꯃꯥ ꯉꯔꯥꯡ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯉꯁꯤꯁꯨ ꯆꯥꯅꯤꯡꯂꯝꯒꯗ꯭రా ꯍꯥꯏꯅ ꯅꯃꯧꯅ ꯇꯥꯅꯤꯡꯗꯦ ꯉꯔꯥꯡꯅ ꯉꯔꯥꯡ ꯉꯁꯤꯅ ꯉꯁꯤ ꯑꯩꯅꯗꯤ ꯌꯦꯟꯁꯤꯟꯗꯨ ꯆꯝꯅ ꯊꯣꯡꯂꯒ ꯁꯥꯕꯁꯤꯗ ꯃꯍꯤꯗꯨ ꯊꯛꯀꯦ ꯈꯜꯂꯤ ꯆꯠꯂꯣ ꯌꯥꯝ
ꯊꯨꯅꯅꯦ ꯌꯦꯟꯁꯤꯟ ꯈꯔ ꯐꯣꯏꯔꯒ ꯊꯣꯡ ꯆꯠꯂꯨ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯐꯣꯏꯔꯒ ꯁꯠ ꯁꯠ ꯊꯥꯒꯠꯀꯗꯧꯕ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯃꯦꯝꯇꯣꯝꯕꯤꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯃꯥꯗꯤ ꯃꯃꯧ ꯑꯗꯨꯅ ꯄꯥꯈꯠꯄꯤꯕꯒ ꯎꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯁꯨꯛꯇꯣꯛꯇꯨꯅ ꯄꯣꯝꯊꯣꯛ ꯄꯩꯊꯣꯛ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯅꯤ ꯃꯧꯅꯦꯌꯦ ꯁꯤꯕꯨ ꯑꯁꯨꯛ ꯋꯥ ꯈꯪꯗꯕ ꯁꯥꯔꯀꯥꯟꯁꯤꯗꯕꯨ ꯀꯅꯥꯅ ꯈꯥꯃꯦꯟꯗꯣ ꯆꯥꯅꯤꯡꯗꯧꯔꯤꯒꯦ ꯉꯔꯥꯡ ꯅꯣꯡ ꯃꯪꯕꯒꯤ ꯋꯥꯅꯤ ꯉꯁꯤꯅ ꯅꯨꯡꯁꯥꯁꯤꯅ ꯐꯨꯊꯗꯅ ꯀꯣꯛꯊꯛꯁꯤꯗ ꯊꯥꯕꯗ ꯋꯥꯟꯊꯒꯦꯕꯨ ꯇꯧꯔꯦꯕ ꯑꯁꯤꯗꯗꯤ ꯑꯁꯤꯟꯕ ꯈꯔ ꯈꯖꯤꯛ ꯊꯃꯣꯏꯁꯦ ꯏꯪꯗꯧ ꯃꯥꯜꯂꯦꯕ ꯆꯥꯕꯅ ꯃꯅꯥ ꯃꯁꯤꯡꯗꯣ ꯆꯥꯅꯤꯡꯉꯤꯗꯅ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯗꯤ ꯈꯪꯗꯦꯕ ꯑꯩꯅꯦ ꯃꯥ ꯌꯥꯝ ꯆꯥꯟꯅꯔꯣꯏꯗꯧꯔꯤ ꯑꯋꯣꯏꯕ ꯍꯩꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗꯒ ꯑꯃꯨꯛ ꯍꯟꯖꯤꯟꯗ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯦꯝꯇꯣꯝꯕꯤ ꯃꯥꯗꯤ ꯄꯥꯈꯠꯅ ꯏꯟꯁꯥꯡꯗꯨ ꯃꯨꯟꯕ ꯃꯨꯟꯗꯕ ꯁꯠ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒ ꯃꯅꯦꯝꯅ ꯆꯥꯅꯤꯡꯉꯤ ꯊꯛꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯅ ꯏꯃꯥꯗꯨꯅ ꯑꯃꯨꯛ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯤ ꯍꯥꯏꯅ ꯉꯥꯡꯗꯅ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯊꯪꯅꯕꯒꯤ ꯏꯃꯨꯡꯗꯒꯤ ꯆꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯊꯣꯛꯂꯒ ꯈꯦꯒꯠꯇꯨꯅ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯆꯥꯛ ꯊꯤꯕ ꯌꯥꯔꯦ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅ ꯑꯋꯥꯡꯒꯤꯅ ꯆꯦꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯣꯡꯉꯦꯅ ꯃꯣꯏꯗ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯅ ꯈꯦꯒꯠꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯐꯛ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨ ꯋꯥꯅ ꯍꯣꯠꯅꯔꯒ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯍꯦꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯄꯤꯗꯨ ꯈꯖꯤꯛ ꯇꯥꯒꯦ ꯇꯧꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯇꯥꯡꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯩ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛꯇꯨ ꯂꯣꯏꯔꯗꯤ ꯆꯥꯔꯁꯤꯅꯦ ꯑꯩꯕꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ ꯍꯣꯏ ꯊꯤꯕ ꯂꯣꯏꯔꯒ ꯆꯥꯛꯎꯝꯗ ꯀꯨꯞꯂꯒ ꯊꯝꯂꯝꯂꯕꯅꯤ ꯑꯣ ꯍꯣꯏ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅꯗꯣ ꯂꯥꯛꯆꯔꯒꯦ ꯍꯥꯏꯅ ꯃꯦꯝꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯕꯗ ꯃꯅꯦꯝꯕꯣꯡꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯥꯡ ꯆꯥꯅ ꯃꯤꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯦꯝꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯞ ꯇꯞꯅ ꯑꯩꯈꯣꯏꯇ ꯋꯥ ꯑꯝꯇ ꯈꯟꯅꯁꯤꯕ ꯑꯆꯧ ꯈꯣꯏ ꯄꯥꯅ ꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯂꯛꯇꯨꯅ ꯀꯩ ꯋꯥꯅꯤꯅꯦ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯃꯥꯅ ꯏꯁꯦ ꯀꯌꯥ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯏꯃꯥꯅꯕꯨ ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯅ ꯑꯍꯦꯟꯕꯕꯨꯗꯤ ꯍꯥꯏꯗꯦ ꯑꯗꯣ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯐꯩ ꯀꯧꯕ ꯍꯥꯏꯗꯦ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯗꯨꯝ ꯏꯆꯦ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨꯕꯣ ꯇꯨꯀꯥ ꯇꯨꯀꯤ ꯑꯗꯨꯝ ꯊꯤꯗꯅ ꯂꯩꯔꯗꯨꯕꯣ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯥꯏꯅ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯦꯝꯇꯣꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯍꯞꯇꯥ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯃꯦꯝꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯁꯨ ꯃꯈꯨꯠꯇ ꯐꯤ ꯈꯔ パイꯗꯨꯅ ꯊꯣꯔꯛꯂꯒ ꯃꯧꯋꯥ ꯅꯪꯅ ꯐꯤ ꯁꯨꯔꯤꯉꯩꯗ ꯁꯦ ꯅꯄꯥꯒꯤ ꯐꯩꯖꯣꯝ ꯑꯉꯧꯕ ꯑꯁꯤꯒꯤ ꯐꯤ ꯐꯅꯦꯛ ꯑꯁꯤꯒꯅꯦ ꯑꯃꯨꯛꯇ ꯌꯥꯎꯔꯛꯑꯣ ꯏꯃꯥ ꯑꯗꯨꯃꯨꯛꯁꯨ ꯂꯩꯔꯗꯤ ꯆꯥꯛꯅ ꯀꯝꯗꯧꯕ ꯅꯪꯒꯤ ꯉꯁꯥꯏꯈꯩ ꯐꯤ ꯑꯇꯩꯗꯣ ꯁꯨꯔꯤꯉꯩꯗꯗꯤ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯑꯩꯒꯤ ꯐꯤ ꯑꯃꯅꯤ ꯈꯛꯁꯤ ꯍꯥꯏꯕꯁꯤꯗ ꯃꯁꯤꯗ ꯆꯥꯛ ꯀꯥꯏꯅ ꯁꯨꯅꯤꯡꯗ꯭ꯔꯒ ꯁꯨꯅꯤꯡꯗꯦ ꯀꯣꯛ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯁꯨ ꯏꯈꯨꯠ ꯄꯥꯟꯖꯩ ꯏꯈꯨꯠꯅ ꯑꯗꯨꯝ ꯁꯨꯖꯅꯤ ꯃꯦꯝꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯀꯣꯠ ꯅꯧꯕ ꯋꯥꯉꯥꯡꯗꯣ ꯇꯥꯕ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯗꯨꯅ ꯏꯇꯞ ꯇꯞꯅ ꯏꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯇꯝꯁꯦ ꯆꯥꯁꯤꯜꯂꯛꯇꯕꯁꯤꯗ ꯍꯥꯏ ꯌꯥꯔꯦ ꯈꯪꯉꯤ ꯌꯥꯔꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅꯦ ꯃꯇꯨꯡꯗ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯊꯧꯗꯥꯗꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯆꯨꯞꯇꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯦꯠ ꯂꯥꯎꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯤꯗꯨ ꯁꯨꯗꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯗꯨ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯥ ꯅꯃꯧ ꯑꯗꯨꯝ ꯁꯨꯔꯒꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯅꯪꯒꯤ ꯆꯥꯛ ꯍꯩꯗꯣ ꯊꯣꯡꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ikhut ꯄꯥꯜꯂꯤ ikhutꯅ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯏꯃꯧꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯗ꯭ꯔꯗꯤ ꯏꯊꯣꯝ ꯇꯧꯖꯕ ꯇꯥꯕꯅꯤ ꯏꯃꯥ ꯅꯃꯧ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯀꯩꯗꯧꯒꯦ ꯆꯥꯛꯁꯨ ꯅꯪꯅꯕ ꯊꯣꯡꯖꯔꯒꯦ ꯐꯤꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦꯕ ꯍꯥꯏꯅ ꯃꯦꯝꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤꯗꯨ ꯃꯨꯟꯗꯧꯒꯤ ꯇꯧꯔꯝꯃꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯐꯤꯗꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯁꯦ ꯂꯪꯅꯕꯗꯤ ꯁꯨ ꯃꯆꯨ ꯃꯃꯦꯟ ꯍꯦꯛ ꯊꯣꯛꯇꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯍꯨꯏꯗꯨꯝ ꯈꯣꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯝꯕꯤ ꯃꯥꯗꯤ ꯐꯤꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯈꯟ ꯎꯄꯥꯏ ꯂꯩꯇ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯊꯕꯛ ꯃꯌꯥꯝꯗꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ
ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯊꯥꯔꯤꯛ ꯊꯥꯒ ꯃꯄꯨꯔꯣꯏꯕꯒꯗꯤ ꯊꯧ ꯑꯃ ꯌꯥꯎꯅꯕꯅꯤ ꯍꯥꯏꯗꯅ ꯃꯐꯤ ꯍꯣꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯐꯤꯗꯨ ꯁꯠ ꯍꯣꯡꯂꯒ "ꯅꯨꯄꯤ, ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ, ꯍꯣ ꯊꯣꯛꯄꯤꯔꯝꯃꯣ, ꯑꯩꯁꯨ ꯂꯣꯏꯗꯧꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ" ꯍꯥꯏꯅ ꯃꯈꯣꯏꯕꯨꯡꯉꯣ ꯃꯥꯗꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯊꯥ ꯃꯥꯗꯤ ꯐꯤꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯃꯆꯨ ꯏꯊꯣꯛ ꯊꯣꯛꯇꯕꯗꯧꯅ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ꯫ ꯊꯣꯏꯅ ꯃꯆꯨ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯥꯡꯐꯝ ꯊꯤꯔꯛꯄꯗꯨꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯐꯤꯁꯤꯃꯈꯛ ꯁꯨꯕꯁꯤꯗ ꯑꯁꯨꯛ ꯏꯁꯨ ꯇꯥꯗꯕ! ꯑꯩꯅ ꯉꯔꯥꯡꯗ ꯑꯗꯨꯝ ꯐꯖꯅ ꯁꯦꯡꯅ ꯂꯪꯅ ꯁꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯤꯕꯅꯦꯕ꯫ ꯃꯥꯒꯤꯁꯦ ꯇꯧꯒꯦꯝ ꯇꯧꯔꯤꯕꯅꯦꯕ, ꯈꯪꯉꯦꯕ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯂꯨꯕꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤꯌꯦ꯫ ꯍꯩ ꯃꯧꯋꯥ, ꯃꯧꯋꯥ!" "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪ ꯑꯩꯒ ꯁꯤꯟꯅꯕ ꯀꯌꯥꯝ ꯄꯥꯝꯃꯤ? ꯍꯥ? ꯀꯌꯥꯝ ꯄꯥꯝꯒꯦꯕ?" ꯃꯦꯝꯇꯣꯝꯕꯤ ꯃꯥꯗꯤ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯅꯦꯝꯅ ꯀꯧꯈꯩ ꯃꯥꯕꯨ ꯀꯧꯕꯤꯔꯒ ꯃꯔꯤ ꯃꯈꯣꯡ ꯏꯁꯝ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ "ꯏꯃꯥ, ꯅꯃꯧꯅ ꯀꯔꯤ..." "ꯍꯦ, ꯇꯥꯅꯤꯡꯗꯦ! ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯌꯥꯕ ꯁꯤꯛꯂꯒ ꯅꯪꯒꯤ ꯂꯥꯟꯖꯗꯕꯤ ꯁꯥꯕ ꯅꯇꯧꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗ꯭ꯔꯤꯁꯦ." "ꯏꯃꯥ, ꯅꯃꯧ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ. ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ..." "ꯕꯦꯝꯃ, ꯅꯪꯅ ꯀꯦꯊꯔꯒ ꯅꯧꯊꯔꯒ ꯏꯪ ꯇꯞꯁꯤꯟꯅꯔꯒ ꯉꯥꯡꯕꯁꯤꯅꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯉꯥꯡꯕꯗ ꯍꯩꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯕ ꯅꯣꯝꯕꯗ ꯍꯩꯔꯗꯤ ꯈꯔꯁꯨꯅꯦ ꯍꯦꯛ ꯐꯒꯗꯕ." "ꯏꯃꯥ, ꯅꯃꯧꯕꯨ..." "ꯃꯁꯤꯗꯤꯕ ꯃꯃꯤꯠꯁꯤꯗ ꯍꯦꯛ ꯍꯜꯂꯒ ꯇꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯪꯗꯦ" ꯍꯥꯏꯅ ꯃꯀꯣꯛꯇꯨꯗ ꯏꯜꯂꯒ ꯐꯤꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯔꯤ "ꯌꯦꯡꯉꯣ, ꯑꯁꯤ ꯌꯦꯡꯉꯣꯕ! ꯑꯩꯅ ꯉꯔꯥꯡꯗ ꯐꯤꯈꯣꯡ ꯁꯦꯡꯅ ꯂꯪꯅ ꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯏꯁꯨ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯍꯥ? ꯑꯁꯤ ꯏꯜꯂꯒ ꯑꯩꯕꯨ ꯃꯤꯔꯛꯇ ꯀꯔꯝꯍꯥꯏꯅ ꯆꯪꯗꯧꯔꯤꯒꯦꯕ ꯑꯩꯕꯣ?" "ꯏꯃꯥꯅ ꯆꯅꯥꯡ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗꯕꯗꯨꯗ ꯅꯃꯧꯗꯤ ꯆꯅꯥꯡ ꯂꯥꯛꯍꯧꯗꯕꯅꯤ." "ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯅ ꯇꯥꯛꯅꯗ꯭ꯔꯗꯤ ꯈꯪꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯤ ꯅꯪꯒꯤꯁꯦ, ꯍꯥ?" "ꯏꯃꯥꯗꯤ ꯏꯃꯥꯅ ꯍꯥꯏꯗꯅ ꯇꯧꯕ ꯊꯕꯛꯇ ꯍꯦꯛ ꯉꯥꯡꯕꯗꯨꯗ ꯑꯃꯨꯛ ꯉꯥꯡꯂꯗꯤ ꯍꯥꯏꯅ..." "ꯏꯁ, ꯑꯩꯁꯤ ꯌꯥꯝꯅ ꯉꯥꯡꯒꯟꯕꯒꯤ ꯃꯑꯣꯡꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ, ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯨꯀꯥ ꯇꯨꯀꯤ ꯌꯥꯝꯅ ꯊꯤꯕꯤ ꯃꯅꯦꯝ ꯍꯥꯏꯗꯨ ꯇꯥꯍꯜꯂꯤꯅꯦꯕ" ꯍꯥꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯀꯣꯛ ꯋꯥꯏꯗꯨꯗ ꯍꯦꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯀꯛ ꯏꯜꯂꯒ ꯉꯥꯡꯂꯝꯃꯤ꯫ ꯃꯦꯝꯇꯣꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ, ꯂꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯥꯔꯤꯛ ꯊꯥ ꯃꯥꯗꯤ ꯉꯥꯡꯕ ꯂꯦꯞꯄ ꯅꯠꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯐꯤꯒꯗꯨ ꯁꯦꯝꯂꯒ ꯃꯈ꯭ꯌꯥꯠ ꯆꯤꯛꯂꯒ "ꯑꯩꯅꯦ ꯁꯣꯔꯥꯠ ꯀꯝꯇ ꯆꯠꯂꯣꯏꯗ ꯉꯁꯤꯗꯤ! ꯍꯦꯛꯇ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯂꯥꯟ ꯊꯣꯛꯂꯒ ꯋꯥꯁꯤ ꯍꯦꯛꯇ ꯁꯦꯡꯅ ꯉꯥꯡꯅꯍꯧꯔꯒꯦꯗ! ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣꯏꯗꯣ? ꯑꯗꯨꯃꯥꯏꯅ ꯂꯨꯛꯊꯗꯅ ꯇꯧꯁꯤꯟꯅꯗꯅ ꯂꯩꯔꯅꯨꯅꯦ! ꯋꯥꯗꯨ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯁꯦꯡꯅ ꯈꯨꯝꯂꯛꯎꯅꯦ! ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣꯕ?" ꯍꯥꯏꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯥꯅ ꯁꯪꯒꯠꯂꯛꯂꯕꯗ ꯃꯦꯝꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯏꯇꯞ ꯇꯞꯅ "ꯏꯃꯥ, ꯅꯃꯧꯅ ꯏꯃꯥꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯤꯌꯦ. ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯈꯛꯇ..." "ꯌꯥꯔꯦ, ꯕꯦꯝꯃ, ꯑꯗꯨꯝꯅꯅꯦ ꯊꯔꯨꯝ ꯂꯩꯕ, ꯄꯥꯟꯗꯅ ꯑꯃ ꯅꯨꯡꯗꯅ ꯑꯃ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯗꯣ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯉꯨ." "ꯏꯃꯥ, ꯅꯃꯧꯅ ꯍꯥꯏꯖꯕꯗꯤ..." ꯊꯥꯔꯤꯛ ꯊꯥ ꯃꯃꯧꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗꯨ ꯃꯈꯨꯠ ꯐꯠ ꯊꯥꯡꯒꯠꯂꯒ ꯋꯥꯗꯨ ꯊꯠꯂꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯐꯥꯒꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯩꯅꯗꯕꯗꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯏꯅ ꯐꯨꯗꯣꯔꯛꯂꯝꯃꯤ, ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯅ꯫ "ꯑꯩꯅꯦ ꯏꯆꯥꯅ ꯄꯥꯝꯃꯤ ꯄꯨꯖꯔꯛꯄꯅꯤ ꯈꯟꯅ ꯑꯁꯨꯝ ꯈꯪꯖꯤꯟꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ, ꯅꯪꯗꯤꯅꯦ ꯏꯅꯦꯝꯁꯤꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯗꯤ ꯌꯥꯅꯕ ꯆꯠꯀꯦꯁꯨ ꯈꯟꯗꯦ. ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ, ꯃꯔꯥꯏꯅ ꯌꯥꯅꯕ ꯆꯠꯆꯅꯤ ꯁꯤꯅꯦꯕ ꯅꯪꯅ ꯇꯧꯔꯤꯁꯦ, ꯍꯥ?" ꯃꯦꯝꯇꯣꯝꯕꯤ ꯃꯅꯦꯝꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯀꯤꯕꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗ ꯄꯤꯔꯣꯏꯅꯅ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯉꯛ ꯍꯥꯏꯔꯤꯕꯗꯨ ꯎꯁꯤꯟꯅꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯁꯥꯎꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯗꯤ ꯍꯨ 7ꯃꯨꯛ ꯈꯥꯔꯦꯅꯦ꯫ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯏꯜꯂꯨ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯕꯤ. ꯏꯃꯥ, ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯐꯅ ꯂꯩꯔꯁꯨ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ. ꯑꯩ ꯏꯃꯥꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯩ. ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗꯨ ꯀꯣꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯍꯦꯟꯅ ꯊꯥꯔꯤꯛ ꯊꯥꯗꯤ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯁꯥꯎꯅ ꯑꯗꯨꯝ "ꯍꯟꯗꯣꯛꯑꯁꯦ! ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯊꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯅꯪꯅ ꯂꯤꯁꯤꯡ ꯈꯣꯡꯁꯤ ꯀꯣꯜꯂꯁꯨ ꯅꯪꯕꯨꯅꯦ
ꯏꯃꯧ ꯑꯃ ꯑꯣꯏꯅꯗꯤ ꯈꯟꯈ꯭ꯔꯔꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ. ꯏꯃꯥ, ꯅꯃꯧꯕ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯀꯅꯥꯗꯅꯣ ꯍꯥꯏꯔꯨꯔꯣ. ꯑꯩꯗꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ. ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯂꯦꯝꯅ ꯆꯠꯈ꯭ꯔꯣ. ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯅꯪ ꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯏꯟꯗꯧꯔꯤꯕꯅꯤ. ꯍꯥꯏꯅ ꯊꯥꯔꯤꯛ ꯊꯥꯗꯨ ꯏꯃꯨꯡꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯃꯃꯧ ꯑꯗꯨꯕు ꯅꯝꯗꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ. ꯃꯦꯝꯇꯣꯝꯕꯤꯁꯨ ꯃꯅꯦꯝꯗ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯍꯩꯖ ꯅꯣꯟꯖꯕꯅ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯇꯞꯅ ꯃꯕꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯐꯔꯦ, ꯏꯃꯥꯅ ꯑꯗꯨꯝ ꯌꯧꯅ ꯅꯃꯧ ꯑꯣꯏꯕꯨ ꯍꯩꯅꯗ꯭ꯔꯕꯅꯤ나 ꯅꯃꯧ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ. ꯉꯥꯏꯈꯣ. ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯏ ꯍꯥꯏꯅꯅꯦ ꯃꯤꯗ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯏ? ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯃꯤꯅ ꯃꯃꯧ ꯑꯣꯏꯕꯤ, ꯃꯃꯧ ꯈꯥꯡꯂꯥꯛ ꯉꯝꯗꯕꯤ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯃꯧ ꯈꯪꯖꯩ. ꯀꯅꯥꯗꯁꯨ ꯏꯃꯥꯅ ꯅꯃꯧꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯣꯏ. ꯑꯩ ꯏꯁꯥꯅ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯖꯒꯦ. ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯏꯃꯨꯡꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯝꯗ ꯃꯐꯤ ꯁꯦꯝꯂꯒ ꯃꯁꯝ ꯃꯅꯥ ꯁꯦꯝꯖꯤꯟꯗꯨꯅ ꯀꯣꯟꯊꯣꯡ ꯑꯁꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯥꯔꯤꯛ ꯊꯥꯃꯥꯗꯤ ꯃꯃꯧꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯥꯏꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ, ꯄꯦꯜꯂꯦ. ꯑꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯄꯛꯂꯝꯕ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯑꯗꯣ ꯈꯣꯡꯄꯥꯛꯅ ꯅꯩꯍꯠꯇꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯅ. ꯑꯁꯤ ꯃꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ. ꯍꯣꯔꯦꯟꯗꯤ ꯉꯥ ꯑꯗꯨꯝ ꯊꯣꯡꯗꯣꯛꯀꯦ. ꯍꯥꯎꯅ ꯆꯥꯊꯅꯅꯕ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯗꯨꯝ ꯂꯩꯔꯨꯒꯦꯗ ꯍꯩ. ꯍꯥꯏꯅ ꯊꯥꯔꯤꯛ ꯊꯥꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯀꯦ ꯍꯥꯏꯅ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ. ꯊꯥꯔꯤꯛ ꯊꯥ ꯃꯇꯣꯝꯇ ꯍꯥꯎꯅ ꯉꯥꯒ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯋꯥꯈꯜꯗꯨ ꯃꯋꯥꯒ ꯃꯆꯥꯒꯅ ꯍꯟꯖꯤꯜꯂꯛꯂꯒ ꯃꯃꯧꯗꯨ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯕ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯂꯝꯃꯤ. ꯃꯃꯧꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯍꯨꯜꯗꯨ ꯆꯣꯡꯂꯛꯏ. ꯃꯆꯤꯟꯗ, ꯃꯔꯨꯅꯤ ꯌꯨꯏꯗꯨ ꯇꯧꯏ. ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯐꯥꯎꯕꯁꯤꯗ ꯃꯥꯅ ꯌꯨꯗꯨꯅ ꯂꯩꯍꯧꯕꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦꯕ. ꯍꯣꯏꯗꯦꯍꯦ, ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯗꯧꯕꯅꯣ? ꯃꯣꯏꯅ ꯍꯪꯂꯛꯂꯁꯨ ꯈꯪꯗꯦ, ꯑꯩꯗꯤ ꯁꯣꯔꯥꯠ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦꯗꯅ ꯀꯣꯛ ꯈꯨꯝꯖꯤꯜꯂꯒ ꯂꯣꯏꯔꯦ. ꯑꯁ, ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯄꯥꯁꯨ ꯆꯠꯂꯤꯅꯤ. ꯃꯥꯒ ꯍꯟꯃꯤꯟꯅꯔꯛꯇꯕꯅꯤꯅ ꯑꯩꯕꯨ ꯂꯥꯛꯇꯦꯗꯅ ꯍꯥꯏꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯍꯣꯏꯗ, ꯑꯩꯗꯤ ꯎꯁꯣꯞꯀꯤ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗ꯭ꯔꯗꯅ ꯌꯨꯝꯗ ꯉꯟꯇꯥ ꯍꯜꯂꯛꯄꯅꯦꯗꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒ ꯂꯣꯏꯔꯦꯗ. ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯨꯡ ꯃꯪꯒꯣꯜꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯃꯃꯧ ꯅꯨꯄꯤꯗꯨ ꯎꯗ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯉꯛꯅ, "ꯍꯩ ꯃꯃꯥ, ꯅꯃꯧ ꯑꯗꯨꯕꯨ ꯎꯗꯦꯅꯦ, ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ?" ꯈꯪꯗꯦꯗ, ꯑꯩꯅ ꯁꯣꯔꯥꯠ ꯃꯐꯝꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯗꯒꯤꯅꯦ ꯃꯁꯛ ꯎꯗ꯭ꯔꯤ. ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯉꯁꯥꯏ ꯁꯣꯔꯥꯠꯄꯨ ꯂꯥꯛꯂꯝꯕ꯭ꯔꯅꯦ? ꯑꯩꯗꯤ ꯎꯕꯨ ꯎꯍꯧꯗꯦꯗ. ꯍꯣꯟꯅꯦ, ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯔꯛꯇꯕ, ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯇꯧꯗ꯭ꯔꯤ. ꯑꯗꯨꯗꯤ ꯅꯃꯧꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ, ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯕꯤꯌꯨꯗꯅ. ꯍꯣ, ꯆꯪꯂꯒꯅꯦ ꯌꯦꯡꯂꯕꯅꯤ, ꯂꯩꯇꯤꯌꯦ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯅꯤꯡ ꯃꯃꯥꯡꯗ ꯆꯠꯂꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯨꯁꯣꯗꯅ. ꯀꯔꯤ? ꯑꯩꯁꯤꯕꯨ ꯃꯤꯅꯥꯏꯗꯧꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯗꯧꯔꯤꯒꯦ? ꯍꯟꯖꯤꯜꯂꯛꯂꯒꯅꯦ ꯍꯟꯖꯤꯜꯂꯛꯆꯅꯤ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯒ ꯇꯣꯛꯆꯖꯅꯤ. ꯀꯔꯤ ꯊꯣꯛꯑꯦꯅ? ꯍꯥꯏꯔꯒ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯏꯇꯞ ꯇꯞꯅ "ꯃꯁꯤꯗꯤꯅꯦ" ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯂꯨꯔꯕꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯃꯧ ꯅꯨꯄꯤꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯀꯣꯏꯕꯨꯡꯉꯣꯗꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯂꯝꯃꯤ. ꯑꯗꯨꯝꯅ ꯏꯁꯤꯡ ꯆꯤꯡꯅꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯥꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯪꯕ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯧꯗꯨꯕꯨ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯕ꯭ꯔꯣ? ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯣ? ꯅꯃꯧꯗꯤ ꯌꯨꯝꯗ ꯂꯩꯇꯅ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦꯅꯦ? ꯉꯁꯥꯏ ꯑꯩꯅ ꯁꯣꯔꯥꯠ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗꯒꯤꯅꯤꯅꯦ ꯃꯁꯛ ꯃꯁꯥ ꯎꯗ꯭ꯔꯤꯁꯦ. ꯅꯃꯥꯗ ꯍꯪꯕꯗꯁꯨ ꯃꯥꯅ ꯁꯣꯔꯥꯠ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦ ꯍꯥꯏ. ꯑꯗꯨꯅ ꯏꯄꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯏꯃꯥꯅꯤ." ꯃꯆꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯈꯖꯤꯛꯇꯗ ꯃꯃꯥꯅ ꯃꯆꯥꯗꯨ ꯆꯤꯡꯅꯔꯦ ꯍꯥꯏꯕ ꯈꯪꯏ.
ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯍꯥꯏꯅꯔꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯑꯃꯁꯨ ꯌꯥꯅꯕ ꯍꯥꯏꯗꯅ ꯏꯍꯦ ꯅꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗꯅ ꯐꯃꯨꯡꯗ ꯍꯤꯞꯐꯧꯏꯅꯦ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐꯥꯎꯕ ꯂꯩꯃꯤꯟꯅꯕ ꯉꯝꯗ ꯑꯉꯥꯡꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯄꯣꯛꯇꯕ ꯃꯃꯧ ꯑꯗꯨꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯅꯤ ꯍꯥꯏꯒꯦ ꯏꯆꯦ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯅꯃꯥꯗꯤ ꯍꯦꯛꯇ ꯇꯥꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯗꯤ ꯅꯪꯁꯨ ꯂꯥꯟꯗ꯭ꯔꯣ ꯈꯪꯉꯤ ꯌꯥꯔꯦ ꯄꯥꯕꯁꯨ ꯏꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯑꯃꯨꯕꯁꯨ ꯑꯉꯧꯕꯅꯤ ꯍꯥꯏꯕ ꯉꯝꯕ ꯃꯤꯗꯥꯅꯤ ꯄꯥꯃꯗꯕꯨ ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕ ꯀꯔꯝ ꯀꯥꯟ ꯌꯥꯎꯈ꯭ꯔꯒꯦ ꯈꯪꯉꯤ ꯌꯥꯔꯦ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯐꯪꯅꯕ ꯊꯤꯖꯔꯨꯅꯤ ꯍꯥꯏꯅ ꯑꯆꯧꯗꯨ ꯃꯄꯥꯅ ꯈꯥꯝꯕ ꯇꯥꯗ ꯃꯃꯥ ꯃꯄꯥꯗꯨ ꯋꯥꯔꯧꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯀꯧꯕꯅꯤ ꯍꯥꯏꯅ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯝꯇꯣꯝꯕꯤ ꯃꯥꯗꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯃꯈꯨꯔꯥ ꯃꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯄꯥꯝꯗꯕꯅ ꯂꯥꯞꯅ ꯂꯩꯕ ꯃꯅꯤ ꯊꯣꯛꯄ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯃꯒꯤꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯏꯅꯦ ꯊꯔꯣꯁꯪꯕꯤꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯇꯝꯗꯨ ꯆꯥꯗꯕꯗꯨꯗ ꯉꯛꯅ ꯃꯆꯤꯟꯗ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯤꯠꯅꯒ ꯁꯥꯝꯕꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯒ ꯑꯣꯏꯕꯒ ꯃꯤꯁꯛꯇꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯏꯅꯦ ꯑꯩꯅ ꯃꯦꯝꯇꯣꯝꯕꯤꯅꯤ ꯏꯍꯦ ꯃꯦꯝꯇꯣꯝꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯅꯪꯗꯤ ꯏꯅꯦꯒꯤꯁꯤꯗ ꯀꯝꯗꯧꯅ ꯃꯇꯝꯁꯨ ꯆꯥꯗ꯭ꯔꯦꯅꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯍꯣꯏꯅꯦ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯗꯨ ꯊꯔꯣꯁꯪꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯆꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯜꯂꯛꯄ ꯎꯔꯒ ꯃꯃꯥꯏꯕꯦꯝꯃ ꯃꯥꯗꯤ ꯃꯆꯤꯟꯗꯨꯝ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯊꯦꯡꯅꯔꯛꯇ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯇꯁꯦꯡꯅ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯕ꯭ꯔꯥ ꯑꯩꯅꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯅꯧꯕꯤ ꯍꯣꯏꯅ ꯇꯝꯂꯛꯄꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤ ꯍꯥꯏꯅꯕꯨ ꯇꯝꯂꯛꯏꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯁꯥꯏ ꯑꯩꯅ ꯄꯥꯕꯗ ꯍꯥꯏꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯄꯥꯗ ꯇꯝꯗꯧꯔꯤꯒꯦ ꯐꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯏꯃꯥꯅ ꯅꯃꯧ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯕ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ ꯍꯥꯏꯔꯤꯁꯤ ꯍꯣ ꯑꯁꯦꯡꯕꯗꯣ ꯈꯪꯅꯅꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯐꯪꯅꯕ ꯊꯤꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯆꯨꯝꯕꯗꯣ ꯈꯪꯂꯗꯧꯕꯅꯤ ꯐꯩ ꯑꯩ ꯃꯥꯕꯨ ꯐꯪꯅꯕ ꯊꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯕ ꯍꯥꯏꯅ ꯑꯆꯧꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯗꯤ ꯃꯃꯧꯗꯨ ꯂꯥꯛꯂꯁꯨ ꯃꯥꯕꯨ ꯀꯤꯕꯅ ꯃꯁꯥꯅ ꯆꯠꯆꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕꯅ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯆꯧꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯆꯠꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡ ꯃꯌꯨꯝ ꯆꯠꯇꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯂꯥꯛꯏ ꯀꯧꯕ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯃꯊꯥ ꯁꯥꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯀꯝꯗꯧꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯊꯤꯔꯁꯨ ꯀꯥꯟꯅꯔꯣꯏꯗꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯤꯕꯨ ꯊꯤꯔꯒ ꯀꯥꯏꯗ ꯐꯪꯅꯤꯒꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯃꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯅꯄꯥꯅ ꯆꯥꯅꯣꯏꯗꯅꯕꯨ ꯃꯥꯅ ꯏꯪꯅ ꯇꯞꯅ ꯀꯦꯊ ꯅꯧꯊ ꯁꯤꯟꯅꯗꯅ ꯍꯥꯏꯕ ꯋꯥꯗ ꯄꯪꯊꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯈꯪꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯁꯨ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯖꯃꯟꯕꯗꯨꯗ ꯑꯩꯅ ꯊꯤꯡꯈꯤꯗꯕꯅꯤ ꯑꯆꯧ ꯁꯨꯝ ꯇꯞꯊꯔꯝꯕꯗꯒꯤ ꯈꯣꯟ ꯈꯔ ꯀꯟꯈꯠꯂꯞ ꯇꯧꯅ ꯏꯃꯥ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯕꯥꯕꯥ ꯏꯃꯥꯁꯤ ꯋꯥꯔꯛꯄꯤ ꯃꯥꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯁꯨꯝꯍꯟꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯑꯔꯥꯛꯄ ꯃꯤꯌꯨꯝꯗ ꯈꯪꯕ ꯉꯝꯂꯔꯣꯏ ꯋꯥꯍꯩꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯑꯆꯧ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯊꯥ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯃꯤ ꯈꯥꯡꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯁꯤ ꯄꯨꯝꯕ ꯅꯨꯄꯥꯅꯒ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅ ꯅꯆꯥꯁꯦ ꯍꯩ ꯍꯥꯏꯗꯅ ꯋꯥꯔꯛ ꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯦ ꯕꯦꯝꯃ ꯅꯪꯅ ꯊꯣꯛꯄ ꯉꯥꯡꯖꯧꯔꯣ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯊꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯗꯤ ꯃꯥꯅ ꯊꯣꯛꯄ ꯃꯄꯥꯜꯗꯨꯗ ꯂꯦꯞꯇꯅ ꯉꯥꯡꯍꯧꯔꯤ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯝꯕꯤꯗꯨ ꯃꯇꯝ ꯈꯔꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯊꯤꯔꯛꯀꯅꯤ ꯈꯟꯅ ꯃꯅꯦꯒꯤ ꯌꯨꯝꯗꯨꯗ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯤꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ
ꯃꯅꯦꯝ ꯏꯕꯦꯝ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯤꯡꯅꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯡꯗꯣꯛꯄꯗꯒꯤ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯁꯨꯝ ꯊꯝꯖꯤꯟꯕ ꯍꯥꯏꯗꯨꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯕ ꯃꯤꯍꯨ ꯆꯪꯐꯝ ꯑꯣꯏꯕꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯂꯩꯕꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯋꯥꯗꯨ ꯃꯦꯝꯇꯣꯝꯕꯤꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯅꯦ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯁꯤꯒꯦ? ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯣꯡꯐꯝ ꯑꯃꯨꯛ ꯀꯥꯏꯈꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯑꯁꯦꯡꯕ ꯃꯣꯡꯐꯝꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯕ ꯑꯁꯦꯡꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯅꯦ? ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯨꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯏꯅꯦ ꯊꯥꯖꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ, ꯅꯪꯒꯤ ꯋꯥꯈꯜꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯏꯅꯦꯒꯤꯗꯤ ꯑꯁꯤꯅ ꯐꯩ ꯍꯥꯏꯕꯗꯨꯈꯛ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗꯤ ꯅꯪꯅ ꯐꯩ ꯈꯜꯂꯒ ꯈꯣꯡꯊꯥꯡꯗꯨ ꯑꯗꯨꯝ ꯊꯥꯡ꯫ ꯃꯦꯝꯇꯣꯝꯕꯤ ꯋꯥꯍꯩꯗꯤ ꯇꯨꯃꯤꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯈꯜꯂꯨꯕꯗꯁꯨ ꯃꯥꯅ ꯑꯆꯧꯒꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯆꯧ ꯃꯥꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕꯗꯨꯗ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯅꯤꯝ ꯏꯕꯦꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯖꯅꯕ ꯏꯀꯥꯏꯕ ꯅꯪꯖꯅꯕ ꯁꯤꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯞ ꯇꯞꯅ ꯏꯅꯦꯅ ꯍꯥꯏꯕꯁꯨ, ꯑꯗꯨꯕꯨ ꯅꯃꯧꯒꯤꯁꯨ ꯈꯟꯅꯕ ꯃꯇꯝ ꯈꯤꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯍꯣꯏ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯅ ꯏꯃꯧꯒꯤꯁꯨ ꯅꯪꯅ ꯂꯧꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯧꯔꯣ, ꯑꯗꯨꯕꯨ ꯈꯟꯗꯕꯗꯤ ꯇꯧꯅꯨꯀꯣ꯫ ꯍꯣꯏꯅꯦ ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯤꯗꯨ ꯅꯣꯛꯇ ꯌꯥꯗꯕ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯐꯅ ꯋꯥꯈꯜꯗꯨ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯔꯣꯏ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯠꯅ ꯊꯥꯅꯗꯅ ꯆꯠꯃꯤꯟꯅꯒꯦ ꯈꯟꯈ꯭ꯔꯕ ꯃꯥꯒ ꯀꯥꯏꯅꯕ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯃꯧꯗꯨ ꯍꯦꯛ ꯆꯠꯈꯤꯕ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕꯗꯨ ꯃꯥꯅ ꯍꯥꯟꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯣꯏꯒꯦ ꯈꯟꯖꯕ ꯂꯥꯏꯕꯤ ꯀꯧꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯥꯟꯅ ꯊꯤꯔꯨꯕ ꯑꯣꯏꯕꯅ ꯂꯥꯏꯕꯤꯒꯤ ꯃꯄꯥꯅꯗꯤ ꯀꯌా ꯄꯥꯝꯗꯅ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯨꯄꯤ ꯊꯤꯔꯝꯗꯕ ꯑꯣꯏꯔꯒꯕꯨꯗꯤ ꯋꯥꯁꯤ ꯀꯩꯁꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯂꯥꯏꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯈꯪꯀꯟ ꯀꯟꯅ ꯈꯧꯗꯦꯝꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯪꯒꯤꯠ ꯈꯪꯂꯕ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯞꯊꯔꯒ ꯌꯥꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯁꯥ ꯐꯔꯒ ꯂꯣꯏꯔꯦꯗ꯫ ꯑꯁ, ꯑꯩꯗꯤ ꯇꯥꯗꯒꯤ ꯋꯥꯉꯥꯡꯗꯨꯗ ꯌꯥꯕꯤꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯇꯥꯗꯅ ꯌꯥꯕꯤꯕ ꯑꯁꯤꯅꯅꯦ ꯅꯆꯜꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯍꯦꯛꯇ ꯀꯨꯊꯤ ꯅꯨꯡꯊꯤ ꯌꯦꯡꯕ ꯂꯥꯏꯕꯤꯒꯤ ꯃꯃꯥꯅ ꯏꯅꯝꯃ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯇ꯭ꯔꯦꯗ, ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯑꯗꯨꯃꯛ ꯃꯪꯒꯣꯜ ꯀꯥꯕꯤꯔꯛꯂꯒ ꯂꯨꯍꯣꯡꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤꯗ꯫ ꯃꯃꯥ ꯏꯕꯦꯝ ꯍꯣꯏꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯍꯦꯛꯇ ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦ꯫ ꯍꯣꯏ, ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯔꯤ, ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯐꯥꯎꯕ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅꯗꯤ ꯑꯆꯧ ꯃꯁꯥꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯅꯤꯡꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯐꯅ ꯌꯥꯝꯅꯗꯤ ꯋꯥꯗ ꯍꯧꯗꯣꯛꯇꯅꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯨ ꯂꯣꯏꯁꯤꯟꯅꯔꯕ ꯐꯥꯎꯕꯗ ꯑꯆꯧ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯤ꯫ ꯐꯅ ꯍꯥꯏꯔꯁꯨ ꯃꯆꯥꯅꯨꯄꯥꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯠꯇ ꯇꯠꯇꯅ ꯂꯩꯔꯤꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯦꯝꯂꯝꯕꯗꯒꯤ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯅꯪ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩꯅ ꯃꯤꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯗꯨꯗꯤ ꯃꯤꯃꯥꯡꯗ ꯁꯤꯗꯧꯕꯁꯨ ꯁꯤꯕ, ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯒ ꯍꯦꯛꯇ ꯁꯤꯖꯔꯨꯔꯒꯦꯗ ꯍꯥꯏꯅ ꯊꯥꯔꯤꯛ ꯊꯥꯗꯨ ꯃꯥꯅꯕ ꯇꯧꯁꯤꯟꯅꯕ ꯅꯠꯇ ꯇꯁꯦꯡꯅ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯍꯨꯛ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕ ꯃꯆꯥ ꯑꯣꯏꯕꯅ ꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯁꯦꯡꯅ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ, ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ꯫ ꯏꯃꯥ, ꯆꯠꯈ꯭ꯔꯅꯣ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯖꯔꯒꯦ, ꯑꯩ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯦ꯫ ꯅꯪ ꯇꯁꯦꯡꯅ ꯅꯁꯥꯅ ꯌꯥꯔꯦꯀꯣ?
ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯁꯤ ꯈꯪꯁꯤꯜꯂꯨ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯃꯈꯨꯠ ꯁꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯧ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯂꯨꯈꯝꯗ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯥꯅ ꯅꯝꯗꯅ ꯁꯤꯅꯤ ꯆꯪꯅꯤ ꯇꯧꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯑꯆꯧꯁꯨ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯗꯣ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯗꯨ ꯂꯥꯛꯂꯕ ꯇꯨꯡꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯗ ꯇꯧꯔꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯁꯤꯁꯨ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯗꯨꯗꯤ ꯃꯍꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯨ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯉꯟꯅ ꯍꯧꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨ ꯐꯥꯎꯕ ꯃꯃꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯅ ꯋꯥꯗꯅ ꯇꯧꯔꯤꯅꯤ ꯈꯟꯅ ꯊꯥꯔꯤꯛꯊꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯃꯧ ꯏꯕꯦꯝ ꯑꯗꯨ ꯃꯁꯝ ꯃꯅꯥꯏ ꯐꯥꯔꯤꯈꯩ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯀꯣꯏꯕꯨꯡ ꯃꯃꯥꯗꯤ ꯏꯈꯪ ꯈꯪꯅ ꯃꯆꯤꯟꯗ ꯇꯞꯅ ꯀꯔꯤ ꯃꯇꯧ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯁꯣꯜꯂꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯤꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄꯅꯤ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯊꯥꯔꯤꯛꯊꯥ ꯄꯥꯝꯖꯕꯤ ꯃꯃꯧꯗꯨꯅ ꯈꯪꯀꯟ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯀꯩꯅꯣ ꯆꯥꯛꯁꯤꯕꯨ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇꯅ ꯆꯥꯛ ꯏꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯝꯗꯒꯤ ꯏꯄꯥꯅ ꯂꯧ ꯑꯃ ꯍꯥꯞꯄꯛꯏꯗꯣ? ꯈꯔ ꯍꯥꯎꯅ ꯊꯣꯡꯕꯤꯌꯨ ꯑꯩꯗꯤ ꯃꯐꯩꯗꯨ ꯆꯤꯛꯅꯤꯡꯕꯅꯤ ꯃꯈꯣꯏ ꯇꯥꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇ ꯊꯣꯡꯍꯜꯂꯨ꯫ ꯂꯥꯏꯕꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯥꯗꯤ ꯀꯔꯤꯅꯨꯡꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯧ ꯄꯥꯝꯂꯨꯕꯅꯣ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤꯕ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯊꯥꯔꯤꯛꯊꯥꯗꯨ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯑꯗꯨꯅ ꯍꯦꯛꯇ ꯎꯀꯥꯏ ꯇꯛꯄꯗꯧꯅ ꯇꯛꯊꯠꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯃꯧ ꯑꯍꯜ ꯑꯗꯨꯕꯨ ꯁꯣꯟꯗꯨꯅ ꯃꯃꯧ ꯑꯗꯨꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯤ ꯈꯟꯖꯅ ꯋꯥꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯇꯣꯝꯕꯤ ꯃꯥꯗꯤ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯥꯏ ꯂꯥꯠꯄꯗꯧꯅ ꯂꯥꯠꯂꯒ ꯊꯝꯃꯦ ꯍꯥꯏꯕ ꯆꯥꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫